ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯝ ꯌꯦꯡꯕꯁꯨ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡ ꯍꯨꯠꯅꯗ ꯋꯥꯍꯩꯕꯝ ꯂꯥꯜꯄꯥꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅꯣꯛꯆꯔꯤ ꯉꯁꯤ ꯃꯅꯨꯡ ꯍꯨꯠꯅꯗ ꯈꯟꯅꯒꯗꯕ ꯇꯣꯄꯤꯛ ꯑꯁꯤ ꯑ ꯐꯣꯜ ꯏꯟ ꯗ ꯂꯦꯒꯦꯁꯤ ꯑꯣꯐ ꯖꯨꯟ 18 ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯣꯗꯔꯟ ꯍꯤꯁꯇ꯭ꯔꯤꯗ ꯄꯨꯋꯥꯔꯤꯗ ꯃꯌꯦꯛ ꯂꯥꯅ ꯂꯩꯍꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ 2001ꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯖꯨꯟ 18ꯒꯤ ꯊꯧꯗꯣꯛ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯃꯛꯇꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ NSNIM ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯏꯅꯔꯤꯕ ꯁꯤꯁꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯣꯛꯇ ꯑꯗꯨꯒꯨꯝꯕ ꯄꯤꯅꯈꯤꯕ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯁꯤ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯦꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯅ ꯃꯤꯌꯥꯝꯅ ꯍꯧꯔꯛꯈꯤꯕ ꯏꯍꯧꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯑꯣꯏ 19 ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯝꯕ ꯄꯣꯂꯤꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯍꯟꯗꯣꯛꯍꯟꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯗꯣꯛꯍꯟꯈꯤꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯍꯤꯁꯇ꯭ꯔꯤꯗꯁꯨ ꯑꯆꯧꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃ ꯄꯤꯈꯤꯕ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤꯒꯤ ꯂꯦꯒꯦꯁꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯉꯁꯤꯁꯨ ꯃꯤꯌꯥꯝ ꯑꯞꯐꯣꯜ ꯇꯧꯗꯨꯅ ꯃꯤꯌꯥꯝꯅ ꯉꯥꯛꯇꯨꯅ ꯆꯠꯂꯤꯕꯒꯦ ꯑꯗꯨꯒ ꯃꯁꯤ ꯉꯥꯛꯇꯨꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯖꯨꯟ 18ꯒꯤ ꯂꯦꯒꯦꯁꯤ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯁꯨ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯔꯝꯕ ꯔꯣꯜ ꯂꯧꯒꯗꯧꯔꯤ ꯑꯗꯨꯒ ꯂꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯄ ꯑꯗꯨꯒ ꯂꯧꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯕꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯉꯤꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯍꯧꯔꯤꯕ ꯏꯍꯧꯁꯤ ꯃꯇꯝꯗ ꯍꯧꯈꯤꯕ ꯏꯍꯧꯗꯨꯒ ꯍꯧꯖꯤꯛ ꯍꯧꯔꯤꯕ ꯏꯍꯧꯁꯤꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯦꯠꯅꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯏꯁꯨꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯁꯨꯁꯤꯒ ꯃꯥꯟꯅꯕ ꯑꯗꯨꯒ ꯑꯃꯁꯨꯡ ꯈꯦꯠꯅꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯒ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯃꯁꯤ ꯗꯥꯏꯖꯦꯛ ꯇꯧꯅꯕ ꯃꯁꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯊꯣꯛꯈꯤꯕ 2001ꯒꯤ ꯖꯨꯟ 18ꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯍꯧꯕ ꯍꯛꯊꯦꯡꯅꯅ ꯈꯪꯍꯧꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯍꯧ ꯑꯁꯤꯗ ꯁꯔꯨꯛ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯗꯨꯒ ꯖꯨꯟ 18 ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯕ꯭ꯔꯦꯟ ꯆꯥꯏꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯉꯁꯤ ꯈꯟꯅꯅꯕꯗ ꯂꯦꯡꯁꯤꯟꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗ ꯂꯩꯕꯤꯕꯁꯤ ꯑꯩꯒꯤ ꯌꯦꯠ ꯊꯪꯕꯗ ꯂꯩꯕꯁꯤ ꯑꯣꯖꯥ ꯗꯣꯛꯇꯔ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁꯠ ꯑꯣꯖꯥ ꯙꯅꯕꯤꯔ ꯑꯍꯥꯟꯕ ꯇꯥꯅ ꯎꯠꯆꯔꯤ ꯑꯣꯖꯥ ꯙꯅꯕꯤꯔꯒ ꯍꯦꯛ ꯊꯪꯅ ꯂꯩꯕꯤꯕꯁꯤꯅ ꯑꯣꯖꯥ ꯈꯥꯏꯗꯦꯝꯃꯅꯤ ꯐꯣꯔꯃꯔ ꯑꯦꯛꯇꯤꯡ ꯆꯦꯌꯔꯄꯔꯁꯟ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯅꯤ ꯑꯣꯖꯥ ꯃꯅꯤꯕꯨꯁꯨ ꯇꯔꯥꯝꯅ ꯎꯠꯆꯔꯤ ꯏꯍꯥꯟ ꯀꯣꯏꯁꯟꯁꯤ ꯑꯣꯖꯥ ꯃꯅꯤꯗ ꯂꯥꯛꯆꯕ ꯇꯥꯒꯦ ꯑꯣꯖꯥ ꯃꯅꯤ ꯖꯨꯟ 18 2001ꯗ ꯊꯣꯛꯈꯤꯕ NSNIM ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯅ ꯁꯤꯁꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯕ ꯕꯦꯡꯀꯣꯛꯇ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯃ ꯇꯧꯕ ꯍꯥꯏꯔꯤꯕ ꯁꯤꯁꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯍꯥꯞꯅꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯃꯤꯌꯥꯝꯅ ꯃꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯁꯤ ꯍꯥꯞꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯧꯈꯤꯕ ꯏꯍꯧ ꯃꯄꯨꯡ ꯐꯥꯈꯤꯕ ꯏꯍꯧ ꯑꯃ ꯑꯣꯏꯈꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛꯇꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯔꯒꯗꯤ ꯃꯤꯑꯣꯏ 19ꯒꯤ ꯊꯋꯥꯏꯗꯤ ꯊꯥꯈꯤ ꯃꯤꯑꯣꯏ 19ꯒꯤ ꯊꯋꯥꯏ ꯊꯥꯈꯤꯕ ꯇꯥꯔꯒꯁꯨ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯐꯪꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯄꯨꯡ ꯐꯥꯕ ꯏꯍꯧ ꯑꯃ ꯃꯥꯏ ꯄꯥꯛꯄ ꯏꯍꯧ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯈꯤ ꯍꯥꯏꯗꯅ ꯉꯁꯤꯃꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯤꯌꯥꯝꯅ ꯁꯛ ꯁꯣꯟꯅꯔꯤ ꯉꯁꯤꯃꯛꯁꯨ ꯑꯃꯨꯀꯣ ꯑꯃꯁꯨꯡ UCMꯅ ꯁꯤꯟꯗꯨꯅ UCMꯒꯤ ꯑꯄꯨꯟꯕ ꯑꯣꯕꯖꯔꯕꯦꯁꯟ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ 24 ꯁꯨꯕ ꯗ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯑꯦꯟড ꯌꯨꯅꯤꯇꯤ ꯗꯦ ꯉꯁꯤ ꯀꯩꯔꯛꯄ ꯄꯥꯡꯊꯣꯛꯂꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯄꯣꯊꯥ ꯄꯤꯈꯤꯕꯗꯨꯕꯨ ꯑꯣꯅꯔ ꯇꯧꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯦꯒꯦꯁꯤ ꯀꯔꯝꯕ ꯂꯦꯒꯦꯁꯤ ꯄꯤꯁ ꯌꯨꯅꯤꯇꯤ ꯑꯃꯁꯨꯡ ꯏꯟꯇꯦꯒ꯭ꯔꯤꯇꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯑꯦꯐꯥꯔꯝ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯦꯒ꯭ꯔꯤꯇꯤꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯍꯧꯖꯤꯛꯐꯥꯎꯗ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯃꯔꯨꯑꯣꯏꯅ ꯑꯣꯕꯖꯔꯕꯦꯁꯟ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯖꯨꯟ 18ꯒꯤ ꯊꯧꯗꯣꯛꯁꯤ ꯈꯤꯇꯪ ꯅꯤꯡꯁꯤꯡꯉꯕ ꯍꯥꯏꯇꯥꯔꯦ ꯕꯦꯛꯋꯥꯔꯗ ꯇꯧꯔꯒ ꯈꯤꯇꯪ ꯅꯤꯡꯁꯤꯡꯖꯔꯕꯗ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯏꯍꯧꯗꯨꯗꯅ ꯃꯤꯌꯥꯝꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯁꯟꯁꯤ ꯃꯄꯨꯡ ꯐꯥꯅ ꯀꯗꯥꯏ ꯐꯥꯎꯕꯅ ꯁꯔꯨꯛ ꯌꯥꯈꯤꯕꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯕꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯈꯔ ꯃꯈꯩꯗꯤ ꯃꯥꯟꯅꯔꯞ ꯇꯧꯕ ꯑꯗꯨꯒ ꯈꯔ ꯃꯈꯩꯅ ꯃꯥꯟꯅꯗꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯃꯇꯝꯗꯨꯗꯁꯨ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯐꯝꯗꯣ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ NSNIMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯍꯧꯖꯤꯛꯅ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯑꯣꯖꯥ ꯃꯅꯤꯒꯤ ꯃꯤꯠꯌꯦꯡꯗ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯌꯥꯝꯅ ꯑꯃꯗ ꯖꯨꯟ 18ꯒꯤ ꯍꯧꯗꯣꯔꯛꯄꯒꯤꯁꯦ ꯃꯁꯤ ꯑꯩꯅ ꯈꯤꯇꯪ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯒꯦ ꯏꯊꯣꯛꯑꯒꯁꯨ ꯑꯗꯨꯝ ꯊꯝꯃꯨꯕ ꯌꯥꯕꯅꯤ ꯌꯥꯝꯅ ꯍꯥꯟꯕꯁꯤ ꯖꯨꯟ ꯇꯥꯡ 1 2001ꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯁꯣꯝ ꯂꯣꯂꯤꯠ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯅꯨꯡꯗꯥꯡ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯦꯟꯂꯥꯏꯟ ꯂꯩꯕꯁꯤꯗ ꯏꯕꯨꯡꯃꯅꯤ ꯅꯪ ꯍꯤꯟꯗꯨ ꯂꯧꯕ꯭ꯔꯥ ꯂꯧꯗꯦ ꯍꯤꯟꯗꯨꯗ ꯏꯟ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯌꯥꯅꯈꯔꯦ ꯍꯥꯏꯗꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯒꯤ IBꯒꯤ ꯑꯗꯒꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯔꯤ 5 ꯑꯗꯨꯒꯤ ꯈꯕꯔꯁꯦ ꯑꯩ ꯂꯧꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯃꯥꯅ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯅꯣꯡꯉꯥꯜꯂꯒ ꯄꯨꯔꯛꯑꯦ ꯈꯕꯔ 4-5ꯅꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯇꯣꯇꯣꯡꯕ꯭ꯔꯝꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯁꯤ ꯇꯧꯔꯕꯅꯤꯅ ꯃꯥꯅ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯉꯒꯁꯨ ꯑꯩꯅ ꯈꯔ ꯄꯣꯄꯨꯂꯔ ꯑꯣꯏꯅ ꯈꯪꯕꯗꯨꯗ ꯅꯪꯅ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡ
ꯑꯃꯨꯛꯀꯣꯗ ꯃꯥ ꯋꯥꯍꯩ ꯍꯥꯏꯕꯗꯨ ꯁꯤꯃꯛꯅꯤ ꯑꯃꯨꯛꯀꯣꯅ ꯇꯧꯔꯒ ꯃꯨꯞꯃꯦꯟ ꯅꯨꯡꯃꯦꯟ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯈꯔ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯃꯤ ꯊꯥꯔꯛꯇꯨꯅ ꯄꯨꯔꯛꯑꯦ ꯑꯗꯩ ꯑꯩ ꯑꯃꯨꯛꯀꯣ ꯑꯣꯐꯤꯁ ꯍꯥꯟꯅꯒꯤꯗꯨꯗ ꯆꯠꯂꯦ ꯑꯗꯩ ꯏꯇꯣ ꯂꯩꯔꯝꯃꯦ ꯙꯔꯃꯕꯤꯔ ꯂꯩꯔꯝꯃꯦ ꯇꯥꯏ ꯎꯗꯣꯏꯅ ꯑꯃ ꯂꯩꯔꯝꯃꯤ ꯑꯥꯔꯀꯦꯠꯅ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯄꯣꯡꯕꯤꯕ ꯌꯥꯝꯁꯨ ꯂꯩꯔꯝ ꯃꯥꯜꯂꯦ ꯁꯨꯖꯤꯠ ꯆꯣꯡꯊꯥꯝꯇ ꯈꯔ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯑꯗꯨꯗꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛ ꯀꯨꯏꯔꯕꯅꯤ ꯀꯥꯎꯔꯦ ꯑꯅꯤꯗ ꯑꯣꯏꯔꯝꯒꯅꯤ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯍꯨꯝ ꯑꯁꯤꯗ ꯃꯣꯏ ꯃꯌꯥꯝꯁꯤ ꯌꯥꯎꯔꯒ ꯑꯩꯅ ꯃꯌꯥꯏ ꯐꯝꯃꯒ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯔꯦ ꯇꯧꯕꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯅꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤ ꯈꯣꯠꯆꯤꯟꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤ ꯇꯧꯔꯦ ꯗꯦꯟ ꯇꯥꯡ 8-9ꯒꯤ ꯖꯨꯟ 8-9 ꯁ꯭ꯋꯥꯏꯁꯤꯗ ꯇꯌꯥꯏ ꯎꯗꯣꯏꯁꯤꯒ ꯑꯥꯔ ꯀꯦ ꯑꯅꯟꯒ ꯅꯕꯁ꯭ꯌꯥꯝ ꯍꯥꯏꯗꯅ ꯑꯃ ꯋꯥꯔꯜ ꯃꯤꯇꯤꯒꯤ ꯀꯣꯟꯅ ꯇꯧꯈꯤꯕꯗꯣ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯩꯒꯤꯗ ꯂꯥꯛꯇꯨꯅ ꯇꯥꯃꯣ ꯀꯦꯝꯄꯦꯟ ꯑꯃ ꯇꯧꯁꯤ ꯍꯟꯗꯛꯇꯤ ꯄꯨꯟꯅ ꯇꯧꯁꯤ ꯑꯦꯝꯁꯨꯕꯨꯁꯨ ꯈꯥꯏꯗꯣꯛꯄ ꯁꯣꯝ ꯊꯪꯕ ꯅꯥꯀꯟꯒꯤ ꯁꯣꯝ ꯊꯪꯕ ꯅꯥꯀꯟꯒꯤ ꯍꯥꯏꯕ ꯂꯩꯍꯟꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯆꯠꯁꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯍꯪꯉꯣꯏ ꯄꯣꯔꯕꯤ ꯒꯥꯔꯤ ꯑꯃ ꯄꯣꯔꯛꯏꯅꯦ ꯑꯗꯨ ꯇꯧꯔꯒ ꯂꯣꯏꯇꯥꯝꯒꯤ ꯏꯕꯦꯇꯣꯝꯕꯤꯒꯤꯗ ꯆꯠꯂꯦ ꯑꯗꯩ ꯋꯨꯃꯦꯟ ꯔꯤꯐꯣꯔꯃꯦꯁꯟꯒꯤ ꯆꯠꯂꯦ ꯑꯦꯝꯁꯨꯒꯤꯗ ꯆꯠꯂꯦ ꯄ꯭ꯔꯦꯃꯥꯟꯗ ꯍꯣꯏ ꯃꯇꯝꯗꯨꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯥ ꯂꯩꯔꯝꯗꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯄꯨꯟꯅ ꯊꯦꯡꯅꯒꯗꯕꯅꯤ ꯈꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯀꯦꯝꯄꯦꯟ ꯇꯧꯔꯒ ꯁꯥꯒꯠꯂꯛꯑꯦ ꯗꯦꯟ ꯖꯨꯟ ꯇꯥꯡ 14ꯗ ꯖꯣꯔꯖ ꯐꯔꯅꯥꯟꯗꯦꯁ ꯂꯥꯛꯑꯦ ꯃꯗ ꯑꯩ MPP ꯑꯣꯐꯤꯁꯇ ꯂꯩ ꯑꯥꯔ ꯀꯦ ꯑꯅꯟꯒ ꯅꯕꯁ꯭ꯌꯥꯝꯒ ꯇꯌꯥꯏ ꯎꯗꯣꯏꯒꯅ ꯆꯤꯡꯊꯣꯛꯑꯦ ꯀꯔꯤꯒꯤꯅꯣ ꯁꯣꯝꯗ ꯇꯧ ꯂꯩꯔꯤꯗ ꯖꯣꯔꯖ ꯐꯔꯅꯥꯟꯗꯦꯁ ꯂꯥꯏ ꯎꯅꯒꯗꯕꯅꯤ ꯈꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯇꯧꯕꯁꯤꯗ ꯑꯗꯨꯒꯤ ꯅꯨꯡꯊꯤꯟꯁꯤꯗ ꯑꯩ MPP ꯑꯣꯐꯤꯁꯇ ꯂꯩ ꯑꯣꯖꯣꯒ ꯎꯅꯗꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯇꯥꯃꯣ ꯂꯣꯁꯟ ꯃꯣꯔꯂꯤꯁꯤ ꯃꯁꯥ ꯅꯣꯏꯔꯗꯅ ꯀꯝ ꯆꯪꯉꯦ ꯃꯌꯥꯝꯗꯅ ꯑꯣꯖꯣ ꯎꯅꯕ ꯆꯪꯉꯛꯄꯅꯦ ꯇꯧꯋꯦ ꯃꯥꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯑꯣꯖꯣ ꯅꯪ ꯎꯅꯕ ꯂꯥꯛꯄ ꯅꯠꯇꯦ 이번 어머니체 오늘 tꯧꯕꯅꯤ 하여가 뭉친 ꯄꯨꯡ 2:30 3 ꯇꯥꯔꯦ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯤ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯣꯏ ꯇꯧꯅꯈ꯭ꯔꯦ ꯄꯣꯔꯇꯤꯡꯁꯤꯗ ꯃꯤꯕꯥꯒ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯂꯣꯏꯔꯦ ꯆꯠꯂꯣ ꯅꯪꯒꯤ ꯇꯧꯒꯗꯕ ꯑꯉꯥꯡꯁꯤꯡꯗꯣ ꯇꯧꯔꯒ ꯅꯪꯅ ꯁꯤ ꯇꯧꯔꯣ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯁꯤ ꯑꯩꯒꯤ ꯁ꯭ꯀꯨꯇꯔꯗ ꯇꯧꯔꯒ ꯑꯃꯨꯛꯀꯣꯗ ꯄꯨꯡ 3:30 ꯑꯁ꯭ꯋꯥꯏꯗ ꯇꯧꯔꯒ ꯁꯦꯝ ꯗꯦꯗꯨꯗ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯔꯦ ꯑꯗꯨꯗꯒꯤꯗꯤ 14ꯒꯤ ꯅꯨꯡꯗꯥꯡꯅꯤꯀꯣ ꯑꯗꯩ ꯂꯤꯗꯔꯁ ꯃꯤꯠ ꯍꯥꯏꯗꯅ ꯑꯩꯅ ꯁꯣꯐꯥ ꯅꯤꯡꯁꯤꯡꯕꯗ ꯁꯅꯥꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯥꯟꯗꯣꯞꯇꯨꯗ ꯇꯧꯕꯅꯤ ꯑꯃꯨꯛꯀꯣꯒꯤ ꯃꯃꯥꯡ ꯅꯣꯡꯄꯣꯛꯂꯝꯗ ꯂꯩꯕꯗꯣ ꯈꯥꯡꯉꯤꯄꯜꯒꯤꯗꯣ ꯑꯗꯨ ꯇꯧꯔꯒ ꯂꯤꯗꯔꯁ ꯃꯤꯠ ꯍꯥꯏꯅ ꯇꯧꯕꯁꯤꯗ ꯏꯞꯁꯥꯒꯤ ꯖꯥꯗꯨꯃꯅꯤꯒ ꯗꯤꯂꯤꯞꯀ ꯌꯥꯎꯏ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯂꯨꯞ ꯑꯦꯝꯁꯨꯒꯤ ꯑꯉꯥꯡꯁꯤꯡ ꯌꯥꯎꯏ ꯑꯃꯨꯛꯀꯣꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯂꯩꯔꯦ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯑꯩ ꯏꯁꯥꯃꯛꯅ ꯑꯗꯨꯝ ꯍꯧꯗꯣꯛꯑꯦ ꯑꯩꯈꯣꯏꯒꯤ 72 hours ꯕꯟ ꯇꯧꯁꯤ ꯇꯧꯁꯦꯅ ꯑꯗꯨꯗ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ 18ꯗ ꯂꯨꯍꯣꯡꯒꯗꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯖꯨꯟꯗꯨꯒꯤ ꯑꯗꯨꯒꯗꯣ ꯑꯩ ꯈꯜꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅ 15ꯒꯤ ꯂꯤꯗꯔꯁ ꯀꯟꯐꯔꯦꯟꯁ ꯇꯧꯕꯁꯤꯗ ꯅꯣꯡꯌꯥꯏꯗꯒꯤ ꯑꯗꯨꯁꯨ ꯑꯥꯔ ꯀꯦ ꯔꯥꯅꯦꯟ ꯌꯥꯃꯨ ꯔꯥꯅꯦꯟꯅ ꯊꯤꯜꯂꯛꯑꯝꯕꯅꯤ ꯃꯥꯒꯤ ꯀꯦꯁ ꯑꯃ ꯂꯦꯞꯄꯒ ꯅꯪꯅ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯅ ꯐꯖꯅ ꯂꯤꯗ ꯇꯧꯈꯣꯒ ꯍꯥꯏꯅ ꯇꯧꯔꯝꯗꯅꯀꯣ ꯀꯣꯟꯅꯕꯗꯤ ꯃꯥꯁꯨ USMꯗ ꯌꯥꯝ ꯀꯟꯅ ꯌꯥꯎꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯡ 8:30ꯒꯤ ꯕꯟ ꯇꯧꯔꯦ ꯑꯗꯒꯤ ꯑꯦꯝꯁꯨꯅ ꯄꯨꯡ 9 ꯑꯃ ꯍꯥꯞꯆꯤꯜꯂꯒ 15ꯒꯤ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯇꯧꯔꯦ ꯑꯗꯒꯤ ꯃꯔꯛ ꯑꯗꯨꯗ ꯀꯔꯐ꯭ꯌꯨ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛꯁꯦ ꯑꯃꯨꯛꯀꯣ ꯑꯃꯁꯨꯡ ꯂꯨꯞ 5 ꯍꯥꯏꯅ ꯄꯨꯟꯅ ꯆꯠꯄ ꯈꯣꯠꯄꯁꯤꯗ ꯂꯣꯏꯅꯃꯛ ꯅꯒ꯭ꯔꯥꯝ ꯇꯥꯈ꯭ꯔꯦꯕ ꯀꯅꯥꯒꯤ ꯑꯥꯔ ꯀꯦ ꯑꯅꯟꯗ ꯅꯤꯕꯦꯂꯔꯁꯝ ꯏꯇꯣ ꯌꯥꯝꯕꯦꯝ ꯂꯥꯕꯗꯨ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯀꯤꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯁꯨ ꯂꯣꯟ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯗꯨ ꯇꯧꯔꯒ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯩꯁꯨ ꯂꯣ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗ ꯑꯩꯗꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯁꯦꯟꯅꯔꯅꯤ ꯁꯥꯇ꯭ꯔꯗꯧꯅ ꯑꯩꯅ ꯀꯩꯗꯧꯕꯩ ꯂꯣꯠꯇꯣꯏꯅꯣ ꯍꯥꯏꯅ ꯇꯧꯔꯒ ꯑꯩꯕꯨꯗꯤ ꯐꯥꯕ ꯈꯣꯠꯄꯒꯤꯕꯨꯗꯤ ꯇꯧꯔꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ 15 ꯃꯌꯥꯝ ꯍꯧꯅꯔꯨꯕ ꯀꯧꯕ ꯂꯩꯇꯅ ꯇꯧꯔꯒ ꯀꯩꯅꯣꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯊꯣꯝꯖꯤꯜꯂꯦꯕ ꯑꯩꯗꯤ ꯈꯥꯝꯕꯅꯤ ꯑꯩꯒ ꯑꯥꯔ ꯀꯦ ꯑꯅꯟꯒꯗꯤ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯇꯧꯒꯅꯨꯀꯣ ꯈꯣꯠꯀꯅꯨꯀꯣ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯁꯧꯖꯤꯜꯂꯛꯏ ꯃꯌꯥꯝ ꯍꯥꯏꯒꯠꯄ ꯃꯌꯥꯝꯗꯨꯅ ꯑꯗꯩꯗꯤ ꯄꯨꯡ 3:30 4:30 ꯑꯗꯨꯋꯥꯏꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯩ ꯆꯥꯛꯑꯦ ꯄꯣꯂꯤꯇꯤꯀꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯐꯤꯁ ꯃꯩ ꯆꯥꯛꯑꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯩ ꯀꯔꯐ꯭ꯌꯨ ꯇꯧꯔꯦ ꯎꯅꯕ ꯌꯥꯗ꯭ꯔꯦ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒ 13ꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯖꯥꯗꯨꯃꯅꯤꯒꯤ ꯌꯨꯝꯗꯔꯥ ꯍꯧꯕ ꯃꯔꯛꯇ ꯑꯩꯈꯣꯏꯁꯦ ꯉꯥꯛꯇꯪ ꯄꯨꯡꯈꯥꯏ ꯑꯃꯗ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯑꯗꯨꯗ ꯎꯅꯔꯒ ꯇꯧꯕꯗꯨꯗ MLA ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯟꯅꯩ ꯇꯥꯃꯣ ꯆꯟꯗ꯭ꯔꯝꯅꯤ ꯑꯣꯔꯦꯟꯗ꯭ꯔ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯁꯦ ꯗꯦꯜꯂꯤ ꯆꯠꯀꯗꯧꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨꯗꯤ ꯂꯥꯟꯅ ꯂꯧꯕꯤꯅꯨ ꯏꯕꯣꯃꯅꯤꯅ ꯈꯔ ꯁꯦꯟꯅꯔꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩꯁꯨ ꯍꯧꯗꯣꯛꯑꯦꯕꯀꯣ
ꯑꯗꯩꯗ ꯑꯩꯈꯣꯏ ꯀꯅꯥ ꯀꯅꯥꯅ ꯀꯔꯤ ꯃꯣꯏꯁꯦ ꯍꯜꯂꯛꯑꯔꯣꯏꯗꯕꯅꯤ ꯃꯣꯏꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯗꯤ ꯇꯧꯕ ꯆꯨꯝꯗꯦ ꯅꯣꯏꯒꯤ ꯗꯥꯕꯤꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯨ ꯍꯥꯏꯕ ꯆꯨꯝꯗꯦ ꯍꯥꯏꯅ ꯇꯧꯋꯦ ꯑꯗꯒꯤ ꯑꯥꯔ ꯀꯦ ꯑꯥꯅꯟꯒ ꯙꯅꯕꯤꯔ ꯀꯥꯎꯔꯦ ꯑꯥꯔ ꯀꯦ ꯑꯥꯅꯟ ꯑꯩꯈꯣꯏ ꯔꯥꯃꯣꯅ ꯍꯥꯏꯕꯁꯤꯗꯤ ꯆꯨꯝꯗ꯭ꯔꯣ ꯃꯣꯏ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯔꯤ ꯇꯧꯒꯨꯝꯁꯤ ꯍꯥꯏꯅ ꯇꯧꯔ ꯀꯣꯟꯅ ꯄ꯭ꯔꯦꯃꯥꯟꯗꯁꯨ ꯍꯟꯗꯣꯛꯇꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯌꯥꯝꯅ ꯄ꯭ꯔꯤꯀꯣꯁꯟ ꯑꯃ ꯉꯁꯥꯏ ꯁꯤꯒ ꯈꯟꯅꯗ꯭ꯔꯤꯉꯩꯗ ꯙꯅꯕꯤꯔꯅ ꯍꯥꯏ ꯑꯩꯈꯣꯏ ꯅꯥꯒꯥ ꯑꯃꯠꯇ ꯁꯣꯛꯄ ꯌꯥꯗꯦ ꯅꯥꯒꯥꯒꯤ ꯃꯊꯛꯇ ꯇꯧꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ NSN IMꯒꯤ ꯃꯊꯛꯇꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯦꯟꯇꯤ ꯒꯣꯔꯃꯦꯟꯠ ꯑꯦꯟꯇꯤ ꯏꯟꯗꯤꯌꯥ ꯅꯠꯇꯦꯀꯣ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯇꯝꯗꯨꯒꯤ ꯑꯦꯟꯇꯤ ꯄꯤꯄꯜ ꯑꯣꯏ ꯍꯥꯏꯅ ꯁꯪꯁꯟꯈꯤꯕꯒꯤ ꯍꯧꯅꯦꯕ ꯇꯔꯅꯤꯡ ꯄꯣꯏꯟꯠꯁꯦ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯄꯥꯏꯈꯠꯂꯨꯕ ꯄꯣꯂꯤꯁꯤ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕꯁꯤ ꯂꯧꯊꯣꯛꯍꯟꯈꯤꯕꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟꯠꯁꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯤ ꯀꯔꯝꯕ ꯃꯇꯥꯡꯗꯒꯤ ꯍꯟꯗꯣꯛꯈꯤꯕꯒꯤ ꯑꯗꯨꯗꯤ 27 ꯖꯨꯂꯥꯏ ꯑꯣꯏꯔꯤꯅꯤ ꯃꯣꯏ ꯗꯦꯜꯂꯤꯗ ꯃꯤ ꯀꯥꯡꯕꯨ ꯑꯃ ꯊꯥꯏꯕ ꯑꯩꯗꯤ ꯆꯠꯍꯧꯗ꯭ꯔꯦ ꯙꯅꯕꯤꯔ ꯍꯣꯏ ꯑꯥꯅꯟꯗ ꯍꯣꯏ ꯌꯥꯎꯕꯅꯤ ꯑꯗꯒꯤ ꯁꯅꯥꯖꯥꯎꯕ ꯅꯧꯔꯦ ꯌꯥꯎꯕꯅꯤ ꯕꯥꯕꯂꯨ ꯌꯥꯎꯕꯅꯤ ꯑꯗꯒꯤ ꯃꯣꯏ 10 ꯆꯠꯄꯁꯤꯅ ꯇꯧꯔꯒ 27ꯒꯤ ꯎꯅꯕꯁꯤꯗ ꯕꯥꯖꯄꯥꯏꯅ ꯍꯣꯔꯦꯟ ꯔꯦꯗꯤꯑꯣ ꯇꯤꯚꯤ ꯀꯩꯅꯣ ꯇꯥꯔꯣ ꯈꯣꯠꯂꯣ ꯔꯣꯜ ꯕꯦꯛ ꯇꯧꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗ ꯔꯣꯜ ꯕꯦꯛꯁꯤ ꯀꯔꯝꯕ ꯏꯍꯧ ꯀꯔꯝꯕꯅ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯑꯣꯏꯔꯒ ꯇꯧꯍꯟꯈꯤꯕ ꯋꯤꯗꯥꯎꯠ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯁꯦ ꯖꯨꯟ 18 ꯃꯩ ꯆꯥꯛꯑꯦ ꯑꯗꯩ ꯃꯔꯛ ꯑꯁꯤꯗ ꯇꯥꯡꯀꯛꯇꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯇꯥꯡꯀꯛ ꯑꯣꯖꯥꯅ ꯅꯤꯡꯁꯤꯡꯕ ꯂꯩꯔꯒꯗꯤ ꯁꯤꯒꯤ ꯄꯣꯁꯁꯤ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯨ 18 ꯃꯩ ꯆꯥꯕ ꯃꯇꯨꯡꯁꯦ ꯖꯨꯂꯥꯏ ꯇꯥꯡ 4ꯔ 5ꯔ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯕꯥꯅꯤꯒꯤ ꯖꯨꯅꯤꯌꯔ ꯈꯔ ꯑꯍꯟꯗꯣ ꯀꯔꯤꯕ ꯑꯗꯨ PD ꯁꯦꯅꯣꯏꯒ ꯃꯣꯏꯁꯤ ꯂꯥꯛꯇꯅ ꯑꯗ ꯑꯩꯈꯣꯏ ꯎꯅꯒꯦꯅ ꯍꯥꯏꯕꯗ ꯑꯩꯁꯨ ꯎꯅꯕ ꯌꯥꯔꯣꯏꯅ ꯑꯃꯨꯛ ꯀꯣꯟꯅ ꯊꯤꯡꯕꯗꯒꯤ ꯀꯣꯟꯅꯕꯨꯗꯤ ꯁꯅꯥꯖꯥꯎꯕ ꯅꯧꯔꯦꯒ ꯇꯧꯔꯒ ꯎꯅꯔꯣꯏꯅ ꯑꯩꯈꯣꯏ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯁꯤ ꯊꯥꯔꯛꯑꯦꯕ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯁꯅꯥꯖꯥꯎꯕꯒꯤꯗ ꯆꯠꯂꯨꯔꯒ ꯑꯩꯁꯦ ꯗꯥꯏꯔꯦꯛ ꯄꯣꯠꯇꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯍꯥꯏꯔꯝꯃꯨ ꯑꯃꯨꯛ ꯀꯣꯟꯅꯗꯤ ꯅꯪ ꯎꯅꯔꯣꯏ ꯑꯗꯨ ꯅꯪ ꯂꯥꯛꯄꯗꯤ ꯋꯦꯜꯀꯝ ꯇꯧꯏ ꯈꯣꯠꯂꯦꯅ ꯆꯦ ꯑꯃ ꯄꯤꯔꯒ ꯇꯧꯔꯒ ꯑꯩꯅ ꯎꯅꯩꯑꯦꯕ ꯎꯅꯕꯗꯨꯗ ꯑꯩꯅꯗꯤ ꯀꯃꯤꯠꯃꯦꯟ ꯄꯤꯊꯣꯛꯄ ꯉꯝꯗꯕꯅꯤꯅ ꯀꯔꯤ ꯇꯧꯔꯒꯗꯤ ꯌꯥꯒꯅꯤ ꯃꯅꯤꯖꯤ ꯀꯥꯏꯅ PD ꯁꯦꯅꯣꯏꯗꯨꯅ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝꯅꯤ ꯃꯥꯅꯒꯗꯤ ꯑꯃꯨꯛ ꯀꯣꯟꯅ ꯄꯤꯔꯛꯄꯗꯨ ꯄꯥꯔꯅꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯒꯦꯒ ꯍꯥꯏꯌꯦꯕ ꯑꯗ ꯃꯟꯇ꯭ꯔꯤꯗꯨꯅ ꯅꯪ ꯄꯥꯊꯣꯛ ꯍꯥꯏꯔꯒ ꯄꯥꯊꯣꯛ ꯌꯥꯝ ꯐꯖꯅꯗꯤ ꯍꯥꯏꯔꯒ ꯅꯪ ꯂꯥꯛꯄꯒꯤꯗꯤ ꯋꯦꯜꯀꯝ ꯇꯧꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯅꯒꯗꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯂꯦꯚꯦꯜꯗ ꯎꯅꯒꯗꯕꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯑꯗ ꯑꯩꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯕ ꯃꯇꯝꯗꯨꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯍꯥꯏꯔꯨꯔꯦ ꯕ꯭ꯔꯗꯔ ꯃꯨꯏꯕꯥꯒꯤ ꯄꯥꯁꯄꯣꯔꯠ ꯌꯥꯎꯋꯦ ꯌꯥꯎꯗꯦꯒꯤ ꯍꯥꯏꯕꯗꯨꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯄ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯥꯎꯕ ꯃꯩ ꯊꯥꯔꯕꯁꯤꯗ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯨꯅꯥꯅꯤꯙꯤꯅ ꯊꯣꯡ ꯑꯃ ꯁꯥꯕꯗ ꯄꯩꯁꯥ ꯆꯥꯏ ꯍꯥꯏꯕꯒꯤ ꯇꯧꯕ ꯐꯥꯗꯦꯅ ꯇꯧꯕ ꯑꯗꯨꯗꯗꯤ ꯅꯣꯏ ꯃꯟꯇ꯭ꯔꯤ ꯃꯟꯗꯜ ꯃꯌꯥꯝ ꯍꯥꯞꯆꯤꯟꯕ ꯃꯅꯤꯄꯨꯔꯒꯤꯗꯤ ꯒꯤꯅꯤꯁ ꯕꯨꯛ ꯑꯣꯐ ꯋꯥꯔꯜ ꯔꯦꯀꯣꯔꯗꯇ ꯌꯥꯎꯒꯗꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯩ ꯊꯥꯕ ꯑꯁꯤꯗ ꯐꯥꯎꯕ ꯂꯥꯛꯇꯕꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯒꯤ ꯁꯦꯅꯣꯏꯗꯨꯅ ꯂꯥꯛꯏꯁꯤꯗꯤ ꯂꯥꯛꯏꯕꯗ ꯉꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯣ ꯅꯨꯃꯤꯠ 15 ꯂꯩꯔꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯇꯥꯡ 3-4 ꯍꯥꯏꯗ ꯑꯃ ꯃꯟꯇ꯭ꯔꯤꯗꯨꯅ ꯁꯦꯡꯗꯣꯛꯆꯩ ꯍꯔꯤꯌꯥꯅꯥꯗꯒꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯇꯥꯡ 3ꯗ ꯑꯩ ꯃꯄꯥꯟꯗꯒꯤ ꯍꯜꯂꯛꯑꯦ ꯑꯗꯕꯥꯅꯤꯗ 4ꯗ ꯇꯧꯔꯦꯔꯒ ꯂꯥꯛꯏꯕꯁꯤꯅꯤ ꯆꯨꯝꯃꯤ ꯋꯤ ꯑꯥꯔ ꯚꯦꯔꯤ ꯃꯆ ꯕꯤꯂꯦꯇꯦꯠ ꯃꯥꯏ ꯂꯣꯟꯗꯥꯗꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯗꯨ ꯐꯥꯅꯅꯕ ꯇꯧꯔꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯌꯥꯔꯒꯗꯤ ꯁꯤ ꯐꯥꯏꯜꯗꯣ ꯍꯟꯗꯣꯛꯎ ꯑꯗꯨ ꯍꯟꯗꯣꯛꯑꯦꯔꯒ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯗꯨꯗꯤ ꯅꯣꯏ MLA ꯄꯥꯝꯃꯤꯜꯂ ꯑꯥꯗ ꯗꯦꯜꯂꯤꯗ ꯂꯣꯏ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯑꯃ ꯇꯧꯕ ꯑꯩ ꯇꯧꯗꯦꯕꯀꯣ ꯃꯥꯅ ꯀꯔꯐ꯭ꯌꯨ ꯈꯔꯥꯡ ꯇꯧꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯏꯕ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯏꯟꯗꯤ ꯖꯨꯟ 18ꯁꯦ ꯃꯩ ꯊꯥꯔꯒ ꯍꯦꯛꯇ ꯐꯪꯉꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯉꯛꯄ ꯏꯍꯧ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯂꯣꯠꯈ꯭ꯔꯕ ꯀꯥꯟꯁꯤꯗ ꯑꯩꯗꯕꯨ ꯁꯦꯅꯥꯅꯦꯅ ꯂꯩꯍꯧꯕꯁꯤꯗ ꯖꯨꯟ 18ꯒꯤ ꯅꯨꯡꯗꯥꯡ ꯄꯨꯡ 10ꯗ BBCꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯋꯦꯕ ꯃꯤꯅꯤꯠ 1.5ꯒꯨꯝꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯩꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯩ ꯊꯥꯕꯁꯤ ꯆꯨꯝꯃꯦꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯅ ꯃꯩ ꯊꯥꯕ ꯆꯨꯝꯗꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯟꯇꯦꯅꯁ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯊꯣꯝꯖꯤꯜꯂꯛꯄꯅꯤ ꯃꯁꯤ ꯁꯤꯜ ꯂꯥꯡꯉꯤꯕ ꯑꯃꯨꯛꯀꯣ ꯑꯃꯁꯨꯡ ꯑꯗꯔ ꯒ꯭ꯔꯨꯞꯁꯤꯡꯅ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛꯅ ꯁꯦꯟꯇ꯭ꯔꯦꯜ ꯏꯝꯐꯥꯜꯗ ꯊꯨꯝꯖꯤꯜꯂꯛꯑꯒ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯍꯤꯡꯁꯥ ꯌꯥꯎꯔꯤꯕ ꯈꯣꯠꯂꯤꯕꯗꯨꯗꯤ ꯋꯤ ꯀꯟꯗꯦꯝ ꯂꯥꯏꯛ ꯑꯦꯅꯤꯊꯤꯡ
hain to di San Francisco di number lo we na political leader so lo ho ga na le mi ko mai mayam chena na ga di sok pi o za di sang je kwai ji ki phone yam na to ba ngon da adu ga ai hai ma ai than tan na ti an du le di ne na hai hoi na moi mam du ai khoi na khang de na da dhan bi la sam ma ar ke an tai u doi tai adu ai khoi ni de nang ui kai na hai de ba mai bon nai na mo le di se ai sin na je rung ni kwai ni tor ga ji di khoi ge tameng long la cheng pusin ba ting ba ji parking yam to ya ba ada aina khoi ge loi na ba mayam da aina khara sena oi na ananda hai na dan bi da hai dan udoi da to da to si ga ga si to hon gum si si to hon ga du si hai dan to ra ga lai 27 gi loi bi to da thabal chong ni mayam ado oja ri sang na hara wu to ka na phong do kanu hai na hai ga ngonga la ga hoi si dan bi si lam sang lom na sa pa nang to bu ai ko ka na hara wu ti phong do kun si ngai ba du dang u si hai da aina sogon banda ting da wangang ma da ka taw ya ba adu main taw raga lak pa chuna huji ki lai ba point chida adu gum gi jon 18 gi sida kana gum ba jati amata da taskos yungau ba naga yungau ba mai tei na prama mani nang naga ga na hai ba nang atu ga na mai tei ga na hai ba sia amat da lai gi de ba ai khoi gi maruk ta ai khoi tara ni pan adu gi matung da siba ani hom chu ya hoi ko adu tawraga si sidu oga ai gi dabi si phangi adu ga loina na haili ba upendra commission na tawdana CRP khaktana no mai kapi haiba gi achauba phajaba finding ga masu tawbadagi ko na chai ama ni leraga compensation thadana moi train pangi adu ai samona direct matamdagi Guwahati High Court Imphal branch ta tawraga lepi langningi ba point di hauji yo se aina choma mangda mayam ama hai gi do jun kuntha taluk aina mathol le ba aina jun 18 gi thongna do aba ko ge assembly mai thaba mo cha khai ko kai ba du gi natte spirit tu gi adu da jun time pan gi double kuntha taluk tari to kuntha taluk hai bam lei ber do adu wa aina reading terms ta pa khong londa the phrase o aina jun kuntha taluk ki moment ama to da ba ya dre hojiki sida kuki lamento hen makarana manipur thugaina bhona bada bharat sarkar na proxy war todana hanadi mali mande har miko mali mande ge yadre direct proxy war tona tori base masi ekoi jun time pandigi henba double 36 jun gumba ma tawraka phujin dara burdi ekoi manipur kan bada wagani haine tobana hojikse sum mathang mathang sagalaktana Government of India na sung kai ho bu do na ha Manipur tha ba ya roi lai re ko adu de gi mayang we thabak tok jaba ne na hai ba adu kano eti ge adu pha re en to re de gi adu ha le mu to re angang bo yong na ha tan top tan to re yeng na le re kamal babu ko bu thaga si ozawni adu mathang round lak si ozawni maroi na hoji bawda le se khoi thoki ba June 18 2001 ge June 18 si maroina miam na hokiba apunba miam ge massive of protest massive of e hold na phangkibani khoi assembly na singwa mai thakiba adu hingsa oi potuna June 18 gi khoi mai pakpa ama dinati habani aduna mai pakpani lawkiba targa di soigani aduga maroina India government na anti people oiba adu khoi policy sathar padu ma da sanction kiba adu e honi asi yamna e ho sida e ho si yam fazaba amna matam du hokiba e ho sida yamna communal oiba khoi jan bizar khaiba furu count ki yangthina badu mamta leitana yamna India government khatang da khoi anti people oiba khoi policy du ma da sanction kiba khongjang aduna mai pakpa ngam kibani aba apun ba unity oiba myang gi ho duna mai pakpa ngam kibani habani aduga loin na ngasing asimok thengri issue su mai pa ange habata gadi June 18 da hokiba 2001 gi June 18 hokiba e ho duga ihodugi double times habitare ihodu da miam da cn kiba is koi spirit of territorial integrity of Manipur integrity Manipur apun bi saktam kai bi aro haidna miam gi thamoi da miam gi ihul da miam gi lu da tong da fog gi spirit ado double times hena kanna sangsim ta gadi mai pak pangam ni habni aino zadhan bi da makha tan laksam adhan ni matam da assembly bai tha ki si matam da su koi gi miam gi representative on lady ba MLA sing minister sing sina role si ma khoi lawng thok role si sab chana lawk ta pen da dagi mai tha ki wa hum ni le si aduna hojik su miam na aduma lawri hojo su lai MLA sing lawri ba miam gi representative on lady ba mute sing lawri ba khoi gi thodang ma khoi gi role and responsibilities miam hojik su pen da ba sounding ba miam lady aduna matam du ka hojik ka khena ba si kamai oza da ni kwai tasengna wahang du su pakhum lak chake ko ada khoina numise hoi ngasi numise
ꯂꯩꯒꯗꯕ ꯃꯣꯏ 19ꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯀꯣꯛ ꯅꯣꯟꯖꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯍꯧꯒꯤꯁꯦ that is unity movement neba that is the unity poroknabagi struggle neba akoina unity day ga haise aidi chingtam ani punjannaba gi ihok neba masi yam pharise phajarise hojika manadrise akoi matamdu dadi sai tamon habi loop manga ga haidu koi spear head tori amuko jin khara chaw na tawi spear head ai ta gi machindu ta gi tajindu na spear head oiraga atai masado masangdo aduna miyam oiba aduna tajindugi maningda miyam pareng ja leiba dumaina spear head toriba organization sigi maningda miyam ji loi leiba taje khaidok khaidin chawthok daksin tawde dana ko that means we have a very good unity of command and span of control ko command yam phajana tawi adu control yam phajana tawi matamdu CSO gi role ji am phajana chawna yam chawna lei tawbagi di chawna lei sida kitang sida manung da yeng ba yam yorisi sai tamo haibi miyam se khoi miyam do phamam pu ponte hojina phamje lalpal pham gi am tanai dana ko pham loi tanai dana adu wa ba ga di andar ga ni pura yum da ga se adum ai da pha de la khrabani adum chien da lai khrabane adu za matamdu CSO gi role ji chap cha mong hana yam chawna lobu ngam ge ji matamdu CSO si marang kaina lei marang kai lei taba number 1 masing lei ta haitare masing am lei taba number 2 khoigi social media ji lei tam ni na akhoina haiba ji lor atopa site ge haibi ne ba lei tiba aduna unity of command yam phajan leiba aduga amana yamna phajagi ba amana matamdu da ko akhoi tamoy akhoi si kayam yamna manipur gi miyam ji vigorously magi meeting ji tawro gyan tahan bachat paje awareness program je without number that is without number haibadi ma pam kudingi satoi ni ko hayeng kainom tawkanda moina lakpa matamda gyan ama yawraga laksanu haibagi mong dongna wari watai sarambaji kyam thini effective oigeda mi jingji makok sida khanba yaba wakhan du dena khandeba ngasi jina amana mu haijalani amana mu haijalani amagi monu pisalani amagi monu pisalani miyam ju ngau jani aduga lalpal nang thajarweba akhoina ngangi ba mayam je jingtam hominar pagi nungsinar pagi moigi akhoigi apunba magi composite history adegi di ichina wer pagi e mari wer pagi atok naktane ngangs praja jingdi ahamadi am taning jate da karino nagada smai leraga ngangi jina moi nusina sawatanda lera ngangi jaga nung tharpa yawi kaino adubu ngangi bajingduna ngangjari bajingduna miyam jingduda sina it should be the future of Manipur maram de khoigi amuko gi live together grow together and fight together haise adai la ine kaido wi khoi tongan doino puna lemina si kaino puna chakhmina si aduga any problem la kanda puna thengna si kaido machi thengna haibji lakhrine ba admaina vigorously miyam ji smaina chingtam ani jida parana wakhan ji tahal kanda miyam ji any time kainom tholop kanda ta wakhan ta ba kangbu du laaga thabak si tokanda di thoidongna akai atoi ji kya thongna dre ai haibadu dum nungai reba si yamoi ba pot amani aduga matamdu da leiriba khoigi organization yaw miyam se kudamoina koi tei number 1 legidre tei number 1 haiji tei ji yamna khoigi maripa nungsijaba maripa nungsiba mi natana miyam gi thabak taw ya ponte mingchat ki paisa gi taw ya ponte ba ade ozai to tongbram ko handaiga delhi chamina rubudo ado kuki jingna khoini da hana bo taw jeri ni dana ko adegidi akhoigi rk anan ko ei tamo lebire ade khoi laba si kok yam phajana puthokpa pradip su he is also one of them ko and bbc karigi mapan gi contact myam ji moini gi through loi torini ado matam da khoi yam na keno tawna tawe dum haidi yamna mapan ju dum khangna loi tawne ba nagai chinau sing ju moi ju pireba post sing ji moi thamai post sing ji somdagi handok hanjin tawbuji yam phajan tawe geneva da akhoi yamung hujuji unep ki kenu lebirisi jamin lebirisi moju lae aduga akhoi gi nagajing ga khoi ga da boiba raport me am yaurga khoi je ani hum lak ni na leba pot issue se da aina ya bunga angere da
ꯂꯥꯜꯍꯧꯕꯒꯤꯗꯤ ꯉꯥꯡꯕꯒꯤ ꯀꯩꯅꯣꯁꯤ ꯄꯤꯗꯦꯕ ꯑꯗꯩ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯄꯥꯟꯁꯨ ꯃꯅꯨꯡꯁꯨ ꯑꯗꯩ ꯀꯣꯄꯦꯟꯍꯦꯒꯟꯗ ꯗꯦꯟꯃꯥꯔꯛꯀꯤ ꯇꯧꯏ ꯍꯦꯛꯇ ꯇꯧꯏ ꯅꯦꯗꯔꯂꯦꯟꯒꯤꯀꯣ ꯌꯥꯝ ꯇꯧꯏ ꯑꯗꯒꯤ ꯃꯇꯝꯁꯤꯗ ꯗꯦꯜꯂꯤꯁꯦ ꯗꯦꯜꯂꯤꯒꯤ ꯁꯥꯇ꯭ꯔ ꯃꯁꯥꯠ ꯑꯩꯈꯣꯏꯅ ꯇꯥꯃꯣ ꯃꯁꯥꯠ ꯀꯥꯎꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯍꯣꯜ ꯗꯤꯁ ꯃꯨꯚꯃꯦꯟꯁꯤ ꯁꯤꯗ ꯇꯧꯕꯗ ꯅꯠꯇꯦ ꯗꯦꯜꯂꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯇꯧꯋꯦꯕ ꯑꯥꯗ ꯇꯧꯕꯁꯤ ꯗꯦꯜꯂꯤꯗ ꯌꯥꯝ ꯇꯧꯋꯦ ꯗꯦꯜꯂꯤꯒꯤ ꯇꯧꯕꯁꯤꯗ ꯃꯁꯥꯠꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯑꯃ ꯊꯤꯡꯍꯟ ꯄꯣꯟꯇꯦ ꯇꯨꯝꯍꯟꯒꯅꯤ ꯆꯥꯍꯟꯒꯅꯤ ꯃꯄꯥꯟ ꯄꯥꯏꯈꯤꯅꯕ ꯁꯦꯟꯅꯤ ꯑꯃ ꯇꯧꯅꯤ ꯄꯨꯊꯣꯛꯀꯅꯤ ꯄꯨꯁꯤꯟꯒꯅꯤ ꯒꯥꯔꯤ ꯃꯆꯥ ꯃꯆꯥꯁꯤꯡꯁꯤꯗꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯗꯦꯜꯂꯤꯁꯨ ꯈꯪꯍꯜꯂꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯌꯥꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯁꯨ ꯐꯖꯅ ꯈꯪꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯦ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯁꯤꯗ ꯋꯤꯠ ꯌꯨꯅꯤꯇꯤꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅ ꯆꯤꯟꯅꯅ ꯂꯩꯕꯒꯤ ꯄꯣꯠꯁꯤ ꯐꯖꯅ ꯊꯝꯕꯒꯤ ꯄꯣꯠꯁꯤꯗ ꯌꯥꯝ ꯁꯦꯡꯅ ꯆꯪꯉꯦꯕ ꯍꯣꯏ 18 ꯖꯨꯟꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯁꯦ ꯇꯥꯃꯣ ꯍꯣꯏꯅ ꯐꯤꯜꯗꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯐꯤꯜꯗ ꯂꯩꯔꯒ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯁꯤ ꯁꯣꯝ ꯁꯥꯏꯠ ꯄꯨꯕ ꯁꯣꯝ ꯁꯥꯏꯠ ꯄꯨꯕ ꯁꯣꯝ ꯁꯥꯏꯠ ꯄꯨꯕ ꯑꯩꯈꯣꯏ ꯂꯣꯏ ꯈꯥꯏꯗꯣꯛꯅꯩꯑꯕ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯤꯁꯦ ꯈꯨꯔꯥꯏ ꯁꯥꯏꯠꯁꯦ ꯑꯩꯅ ꯄꯨꯔꯤꯅꯦꯕꯀꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯤꯁꯤ ꯂꯥꯜꯄꯥꯎꯗꯤ ꯌꯥꯝꯃꯟꯈ꯭ꯔꯤꯗꯅꯀꯣ ꯍꯦꯛꯇ ꯏꯁꯤꯡ ꯏꯆꯥꯎꯕꯅꯤ ꯀꯩꯅꯣ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯤꯐꯥꯏ ꯃꯌꯥꯝ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯊꯝꯃꯤ ꯃꯔꯛ ꯊꯠꯅ ꯂꯥꯛꯅꯤꯡꯕꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯨ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯁꯨ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯗꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛꯁꯤ ꯇꯦꯛꯅꯣꯂꯣꯖꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛ ꯃꯣꯕꯤꯂꯤꯇꯤꯁꯦ ꯁꯤꯌꯔꯁꯨꯅ ꯇꯧꯕ ꯃꯥꯒꯤ ꯃꯣꯕꯤꯂꯤꯇꯤ ꯃꯥꯒꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯃꯇꯝꯗꯨꯗꯅ ꯌꯥꯝꯅ ꯏꯝꯄꯦꯛꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯇꯧꯕ ꯉꯝꯃꯒ ꯍꯧꯖꯤꯛꯁꯤꯅ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯁꯤꯌꯔꯁꯨꯒꯤ ꯔꯣꯜꯁꯤ ꯃꯥꯒꯤ ꯃꯣꯕꯤꯂꯤꯇꯤꯁꯤ ꯃꯃꯥꯡ ꯍꯧꯈꯤꯕ ꯏꯍꯧꯗꯨ ꯌꯦꯡꯅꯕ ꯀꯥꯟꯗ ꯌꯥꯝꯅ ꯏꯝꯄꯦꯛꯁꯦ ꯂꯣ ꯑꯣꯏꯕꯗꯧꯅ ꯎꯕꯒꯤ ꯃꯑꯣꯡ ꯂꯩꯔꯤꯕ ꯐꯤꯝꯁꯤ ꯀꯔꯤꯒꯤꯅꯦ ꯈꯜꯂꯤꯁꯦ ꯃꯁꯤ ꯂꯥꯜꯄꯥ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯅ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯃꯤꯇꯤꯡꯁꯦ ꯌꯥꯝ ꯇꯣꯏ ꯇꯧꯋꯦꯕ ꯃꯤꯇꯤꯡꯁꯦ ꯀꯦꯃꯦꯔꯥ ꯃꯤꯇꯤꯡ ꯍꯥꯏꯁꯤꯅꯤ ꯃꯤ 13 ꯄꯨꯟꯕꯤ ꯀ꯭ꯂꯕ ꯑꯃꯗ ꯑꯗꯩ ꯁꯨꯃꯥꯡ ꯑꯃꯗ ꯇꯥꯃꯣ ꯑꯩꯈꯣꯏ ꯅꯣꯡꯃ ꯆꯠꯄꯁꯤ ꯌꯥꯝ ꯆꯠꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯁꯤꯅ ꯊꯃꯣꯏꯒ ꯅꯛꯅꯕꯒꯤ ꯑꯗꯒꯤꯗꯤ ꯋꯥꯔꯤꯗꯨ ꯃꯦꯟ ꯇꯥꯅ ꯂꯤꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯌꯥꯝ ꯐꯖꯅ ꯐꯪꯉꯦꯕ ꯏꯟ ꯁꯣꯔꯠ ꯀꯟꯐ꯭ꯌꯨꯁ ꯂꯩꯍꯟꯗꯦꯕ ꯏꯟ ꯁꯣꯔꯠ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗ ꯋꯥꯛꯁꯤ ꯇꯧꯋꯦꯕ ꯀꯦꯃꯦꯔꯥ ꯃꯤꯇꯤꯡ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯗꯅ ꯉꯥꯡꯄꯣꯠꯇꯤ ꯃꯣꯏꯅꯁꯨ ꯍꯥꯏꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯃꯔꯩ ꯌꯦꯠꯅꯗꯅ ꯈꯣꯠꯅꯗꯅ ꯀꯩꯗꯧꯕꯒꯤ ꯑꯗꯨ ꯇꯧꯗꯣꯏꯅꯣ ꯑꯗꯥ ꯇꯧꯗꯣꯏꯅꯣ ꯃꯣꯏꯅ ꯑꯗꯨ ꯇꯧꯔꯒ ꯒꯥꯏ ꯇꯧꯕꯗꯣ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯅꯕꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯐꯖꯅ ꯂꯩꯌꯦ ꯍꯧꯖꯤꯛꯁꯤꯅ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯤ ꯐꯝꯃꯟꯈꯤꯗꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯃꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯍꯦꯛꯇ ꯂꯥꯛꯍꯟꯕ ꯑꯗꯒꯤ ꯑꯗꯨꯗꯤ ꯅꯣꯏ ꯃꯤ ꯄꯨꯔ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯁꯤ ꯈꯔ ꯂꯩꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯇꯧꯔꯤꯕ CSOꯁꯤꯡꯁꯤꯅꯒ ꯍꯩꯇꯕ ꯈꯣꯠꯇꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦꯗ ꯃꯥꯒꯤ ꯋꯦ ꯑꯣꯐ ꯀꯝꯃꯨꯅꯤꯀꯦꯁꯟꯗꯣ ꯑꯗꯨ ꯈꯤꯇꯪ ꯕꯦꯔꯥ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯀꯩꯊꯦꯜꯁꯤ ꯅꯨꯄꯤ 10,000-20,000 ꯂꯩꯔꯤꯁꯤ ꯁꯦ ꯑꯩꯈꯣꯏꯅ ꯍꯌꯦꯡꯗꯤ ꯁꯨꯃꯥꯏꯅ ꯔꯦꯂꯤ ꯆꯠꯁꯤ ꯑꯗꯨ ꯃꯣꯏ ꯂꯣꯏ ꯊꯣꯛꯂꯛꯀꯅꯦꯕ ꯃꯣꯏ ꯂꯣꯏ ꯊꯣꯛꯂꯛꯄ ꯍꯥꯏꯁꯦ ꯃꯣꯏ ꯄꯣꯠ ꯄꯔꯦꯡꯗꯨꯗ ꯃꯤ ꯑꯃ ꯂꯩꯍꯧꯔꯒ ꯁꯪꯗꯣꯏꯅꯤꯀꯣ ꯂꯣꯏ ꯊꯣꯛꯂꯒ ꯌꯥꯎꯗꯣꯏꯅꯤ ꯑꯗ ꯃꯤ 10,000-20,000 ꯊꯣꯛꯂꯛꯑꯒ ꯌꯥꯎꯕ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯍꯟꯒꯗꯤ ꯃꯥꯏ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯈꯤꯗꯣꯏꯅꯤ ꯀꯩꯊꯦꯜꯁꯦꯀꯣ ꯑꯥꯗꯗꯤ ꯃꯩꯔꯥ ꯄꯥꯏꯔꯨꯗꯣꯏꯅꯤ ꯃꯩꯔꯥ ꯁꯪꯂꯦꯟꯗ ꯋꯥꯔꯤ ꯁꯥꯗꯣꯏꯅꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤꯌꯦꯂꯥꯏꯁ ꯇꯧꯕ ꯈꯨꯇꯧꯁꯦ ꯀꯩꯊꯦꯜꯗꯒꯤ ꯁꯟꯗꯣꯛꯑꯒ ꯇꯧꯕꯒꯤ ꯌꯥꯝ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ ꯄꯣꯠ ꯌꯥꯝ ꯌꯥꯎꯔꯤꯕ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯁꯤꯡ ꯉꯁꯥꯏ ꯍꯪꯕꯤꯈꯤꯕꯗꯣ ꯂꯩꯉꯥꯛꯄꯁꯤꯡꯒ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯇꯝꯗꯣ PRꯅꯤ ꯇꯥꯃꯣ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯁꯤ ꯙꯅꯟꯖꯣꯏꯁꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯙꯅꯟꯖꯣꯏ ꯐꯠꯇꯦꯒ ꯍꯥꯏꯄꯣꯠꯇꯦꯗ ꯑꯥꯗ ꯗꯦꯜꯂꯤꯗ ꯅꯣꯡꯃꯩ ꯀꯥꯞꯇꯅ ꯇꯥꯟꯅꯔꯛꯄꯒꯤ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯗꯤꯇꯔꯃꯤꯅꯦꯁꯟ ꯄꯥꯏꯔ ꯔꯦꯂꯤ ꯆꯠꯄꯒꯤꯗꯣ ꯙꯅꯟꯖꯣꯏ ꯌꯥꯎꯔꯕꯅꯤ ꯇꯥꯃꯣ ꯀꯩꯅꯣ ꯃꯥ ꯕꯦꯡꯀꯣꯛꯇ ꯍꯜꯂꯛꯄꯅꯦꯕ ꯑꯗꯣ ꯃꯥ ꯃꯌꯥꯝꯗꯨꯒꯤ ꯑꯁꯣꯛ ꯑꯄꯟ ꯑꯁꯥꯝ ꯁꯣꯛꯏ ꯑꯗꯨꯝ ꯌꯥꯝ ꯆꯦꯟꯅꯩ ꯑꯗꯣ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯗꯦꯜꯂꯤ ꯆꯠꯄꯒꯤ ꯁꯣꯏꯕꯁꯤꯗ ꯅꯣꯡꯃꯩꯕꯨ ꯀꯥꯞꯁꯤꯜꯂꯛꯑꯗꯤ ꯀꯥꯏꯗꯅ ꯆꯦꯟꯅꯕꯁꯤꯗ ꯃꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯗꯣꯏꯅꯣ ꯑꯗꯨ ꯇꯧꯗꯣꯏꯅꯣ ꯈꯪꯖꯄꯣꯟꯇꯦ ꯂꯝꯕꯤꯗꯣ ꯑꯁ ꯑꯗꯨꯒꯤ ꯈꯣꯝꯗꯣꯛ ꯈꯣꯝꯖꯤꯟ ꯀꯔꯤ ꯁꯤꯗ ꯙꯅꯟꯖꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯂꯩ ꯑꯗꯣ ꯃꯥꯁꯤ ꯃꯥꯒꯤ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯤꯗꯅ PRꯗꯗꯤ ꯁ꯭ꯄꯤꯀꯔꯅ ꯆꯥꯎꯋꯤꯗꯅꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ MLAꯁꯤꯡꯒꯤ ꯍꯤꯡꯕꯒꯤ ꯐꯔꯤꯅꯦꯕ ꯀꯔꯤꯒꯨꯝꯕ ꯍꯥꯎꯁꯁꯤ ꯗꯤꯖꯣꯜቭ ꯇꯧꯈ꯭ꯔꯗꯤ ꯁ꯭ꯄꯤꯀꯔꯗꯤ ꯂꯩꯍꯧꯗꯣꯏꯅꯦꯕ ꯃꯇꯝꯗꯨꯗ ꯗꯤꯖꯣꯜቭꯅꯦꯕ ꯑꯗꯣ ꯃꯥꯒꯤꯗ ꯆꯥꯛꯀ ꯆꯥꯗꯅ ꯇꯥꯃꯣ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯔ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯇꯧꯕꯤꯗꯅ ꯇꯧꯔꯒ ꯃꯥ ꯈꯜꯂꯤꯁꯤꯅ ꯑꯩꯒꯤꯗ ꯉꯔꯥꯡ ꯂꯥꯛꯑꯒ ꯃꯣꯏꯅ ꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤꯒ ꯆꯠꯇꯅ ꯈꯣꯠꯇꯅ ꯌꯦꯡꯉꯝꯕꯗꯣ ꯃꯣꯏꯗꯤ ꯃꯩ ꯊꯥꯗ ꯌꯦꯡꯉꯤꯖꯥ ꯑꯣꯏꯔꯒ ꯃꯩ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯨꯁꯨ ꯃꯩ ꯌꯥꯝ ꯆꯥꯎꯔꯣꯏꯗꯕꯅꯤꯗ ꯊꯥꯎ ꯕꯦꯔꯦꯜ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨ ꯄꯣꯈꯥꯏꯔꯒ ꯁꯟꯗꯣꯔꯛꯄꯗꯒꯤ ꯑꯌꯥꯝꯕꯁꯨ ꯆꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯆꯥꯛꯄꯁꯤ ꯂꯥꯜꯄꯥ
malimgi oina German gi matungda sina ani subada ani sikatan PTV da size ado that means miyam gi pen da basi aduki mati wangre lengak ta moina sauriba maramdi noi miyam phamunna bada president run ka dobugi lehelino president run lemdradi tamo popular government ama leramadi si noina taina dana khonandana wari utai saramdana ngasi miyam gi awa baje thomoi dabani haibe khosauna baduna adu edi ke dobugi assembly leibai kana doino toine okay adu da natana party office mai party office mai tha da tamona haiba dumaina ko yam khame ba khama se mi jina mo se kajala di luching bani ga yemi jante ba atuni ngakdang potha ko hairne ko nawa laude noi ga ne ko ada ma puthokna khoi speaker do puthokna ga jaja tobu do khoi khame yamna matam da do pharak ta de adu lalpal mioi be ko Matias singdo akhoi gi inakta bom bom tu dana sibaga su yawi ade akhoi na siudre ko aduga matamdu da changiba tawriba loop yarba mayam adagi mayam ga loina dan lariba khoi taya hoi tamo hoi to hoi anand hoi khoi lab hoi ko adagi pradip kanungi pradip se khoi pradip phanjo bom hoi ade jadumani hoi ju tamo maru yam hoi sapam cha jadumni ko dilip ka adagi di akhoi gi ibutombi ibsagi ko legi da base moisi akoina atai ju yam lei ko adi yam naksanna awana nu chemin na balomi na asanan khoini ga che basi pangkhola mar sida ko army ne na ai da lu ma yaum dre army tana da ko yamna nuksina ta ko jana ado poloi bese poloi bagi do khoi ngak tang lak pisa pha dei tanar tana akhoi je tamona haidan tumin khoi gai da lot na chen gi ba khotpagi wari gi yam leba ada sida saigi lalpana hangbi bedo ate bu na teba saigi moina tawgada thabak tu tawhodabagi ko moina tawhodabagi ngasi phibam ji tari ni aduna noi masen phammunai nga da sum chathari dna akhoi ye phammunna baji dum chathaiba simi sa oidegi hotna baji da ama amu adedi chingi sinau jing themna bhona bada tawroi da ba bill ga se passe tawshanbi tungi yeng dabi ko aduna isam samna nang akhoi gi keno je 6 schedule je ani pass to thokram ni house to keno ade amuksu atopa cm na mu chingi myam themdok themin tongna na ko sumaina ga la khotpa miyam gi pen da baj lenga pa da haidar pne ba adugi potu la pne aduna hojiksu miyam no warori ji jo duni dana kai do bugi hojiksu lal pa khoi pr lei doino admaina adubu amoiro moiro miyam na kawbiroi da basi adu sigi movement ji di unity day na pangthoi je akhoi advertising and unity day na pangthoi jini khoi chingtam ani ji yamna nungsina dana hana sunana bagi akhoi masel gi internal contradictions ji chawthokna bagi potsi chapsalakna ba Delhi gi divisive policy mayok sida 100% against the Delhi ne ba aduga nungsigraba nagagi chinau sing sigi makhajai sida ko gunda na khupang set thagi da ne ba adagi assembly mai thabang miyam duna ne singi chinau singi yum macham tang bo mai thagi da ne ba kari no da akhoi gi miyam jing si asuk ki matik khange ba so long as thoina yum mai thabi ra ba adagi di happy ra gi mong dona phi yom da kaim taw da bo de seli ni na okay ada khurai da loi thinga mai da loi thinjali ni thinjalaga leheli ne ba aduna ju Delhi na khoi home unaba cha pa ai ne saune zai to ne khoi chali moi cabinet secretary me am jo cabinet minister ju ko ada khoina akhoi gi keno ji wari batai sa kan da mai cha matung da ni khoi ja khoi langdai loislam da gi se sida khoi achi chalinga den ta UCM semam mi ji ko khoi di haudre adu da moine akhoina jana wari sabada wasna nauriya ji yam phajana manipur gi keno ji akhoi di matam da yam hena khangdri ai di yam hena haijade ba wasang thon wari ji round of talk si amuk thara ga dum solution la khiro going to amuk tani ka yam sadira Delhi amuk tani adu ju moi yamna bebhar tauna tawe ada khoina ju aseng ba sida hana lakpa da budi yam unana grena aduga wari utai saba da moi ju convince tawi aduga yam phajan ju bebhar tawi yam phajana ju matam pi phajana wari sai
Okay. Thakasiba Dami Maroi na matumduda 2001 gi June 18 haukiba ihausi totally Manipur gi peace unity mus integrity ngak naba aduga phur khudima amato in nusi sana na singtam amata oina nusi sana lemin naba aduma haukiba ihoni adu ihausi da yam chauna matamdu gi CSO sing mai pak pangam gi si kari gi no haraga matamduda CSO si masing yam leitaba aduga CSO sing sigi mokhi pandam si mokhi unity of command si yamna strong oiba mokhoina high posina amato in miyamna lobungam kiba adu matamduda miyam da confusion am tele hengi da bai tari yamna CSO sing sina mokhi mobility mokhi publicity si yam mong ta to kiba aduga yamna well organized among the junction kiba myangi amato ba yamna democratic wa ihoduna mai pak pangam kiba ni habni aduga loina assembly mai tha kiba yamna nuai taba aduga lai thibu thodu adudi maroina matamdu leiriba myangi lengak abatare myangi lengak si kogi leiki da popular government si leiki da myangi mihut leina popular government si mangam kidaba duna myangi mihut MLA sing leina popular government no si mangam loido eta assembly leibagi kana kari no habagi wa ihodu da myang khoisauna ba piendraba aduga miyamna assembly mai tha kibni